ngasi numida waram phongkiba tungan manipuri se phongsing amasung thokiba thawdo wathoksingi maruoibe i pausing khongasaraga manipur top channel gi maikidigi miyamda thamjagi ahanbada kanglipaki maira news ta phongba maruoiba paukhara CM Biren hatnaba plan semlasi haina social media da thagalakpa Miyoi phanaba thabak lokhat paukhre Manipur yelhawingaidigi laiminaragliba phurup singbu nungsi sanana amata oina laiminanaba honabada natana singtam animak thongmanana sokhatpagi thakta pukhatnaba honariba loinana war on drug ki khongjang sangshinduna Manipur miyam khusamnaduna lamdamasigi mayai kaba drug ki maru phangna muthanaba honabada asauba thodang loriba Chief Minister Nungdang Biren bu lona hatnaba plan semlasi haiduna Miyoi amana social media da thagalakpa thingnare CM Biren bu lona hatnaba plan semlasi haina social media da thagalakliba Miyoi sigi profile name asi PM Rudo Haiske maki phone number na +916009025409 Miyoi sina cookie lol Biren thimtha nadingai tu ute haina iraga thagalakpani masi cookie lol khangma Miyoi amana handokpada lona Biren hatoknaba plan semlasi haibani haidi CM Biren bu hatoknaba plan semlasi haina social media da thagalakliba si CM masamakna phangkhre hiramasiga mari lainana ngasi pauksi asina CM gi office ta hakthingna unaduna wari saba matamda phongdokhibadi social media da makpur lona hatoknaba plan semlasi haina thagalakliba si masamakna thingnare thagalakliba Miyoi si kanano haibadu thidokhtuna phanaba mari lenaba police ta khankhre Miyoi si atuba matamda pharaba matungda masa khangdoktuna makki mathakta ain goeba thabak sapsana lokhatkani hainasu Chief Minister na phongdokhi haidi atopa pawmana lenga na yumthong khudingda pipeline da gas phangananaba khangankhre Imphal area da leiriba yumthong khudingda pipe connection tawduna gas phangananaba thorang paikhatnaba mifam amanga CM secretary ta pangthokre CM Biren mayai tangbal lauduna pangthokiba mifam aduda Indrapasa Gas Limited ki mihut sing saruk yaduna pipe natural gas PNG kamdauna thabak oina pangthokadagi haibagi matangda PowerPoint presentation tawduna mifamdura sandokna pawtamki Minister N Susindro Mitai Chief Secretary amadi atai Manipur lengaki senior official singsu saruk yakiba mifamadura gas na sienba gari singi compressed natural gas CNG station hangbagi matangnasu khanaki haina pawks na phongdorakli atopa pawmadana Ziribam Hospital gi oxygen plant room gi mathak thangba saruk homdokhibadagi kangkhong saiba phibamda laire Ziribam district ki manungsana ningsing khulda lairiba phamungyangkai leiba hospital asi mari lenaba authority na ningthina yengsinbidabadagi kangkhong saiba phibamda laire hospital asi da nauna semlatkiba oxygen plant thamliba ka asigi mathak thangba saruk nungsina humdokhibadagi nong tasinduna onthokpa phibam amada kangkhong saiduna laire hospital asi da oxygen plant ama thamkiba asi COVID-19 ga akanba saitheng marakta Manipur Police Housing Corporation Limited na 2021 October 3 lupa lakh maudragani thoi sangna thamkibani adubu oxygen plant asi lairabasu hospital asigi main ward amari female ward sing the oxygen supply tonabigi pipeline singna singba fit tawidabadagi arema oiduna laire mapungaiba district hospital ama ohenbinaba CSO amadi mari lenaba kayana lengakta kanna haija laujarabasu thabak oina pakhatpidaba sibusu miyamna penadaba haibadu oiri Amaramda hospital asigi ultrasound machine lairabasu ultrasound launaba mari lenaba technical staff amata leitre sumnagi seda khakta leibaga manare masidana tana hospital asigi x-ray machine lairabasu kaapnaba film pibidre maduna x-ray lauge hairabadi anaba miyeduna lanai oina assam gi town am oiriba silsar tana satuna film lairuraga x-ray laubagi thabak sathare maduna hospital asi leibigi mapung faba ana lengi kudong sabadu fangdaduna leire maduna athuba matamna Chief Minister Biren amasum Health Minister Dr. S. Ranjan gi miyeng sangbiduna oxygen plant leibigi kana mapung fana phangan biu hainsu Ziribam gi praja section kya digi pauksi asida phungdurakli atopa pawamadana mak thangmang hawkif imphal purakre Facebook ta communal oibu wafam phongdu lobigi damakta Manipur Police na Delhi digi pharaba mak ti hawkif sei kuntra gatare apokpa Linkhom sai hawkif ngasi imphal purakre wakti hawkif na hawkibu me kunga marida masagi Facebook account Manipur da sai kya nungsi sanana leminarakli balamda masigi apunba saktam singnarakuna thugaina bu honarakpa matungda New Delhi gi
Kishangarh House number 42/9 second floor da lotuna leibadagi Manipur police na faraba matungna ngasi Imphal purakhibani mak thamam hawkifasi ayuk pung taraga minute yankhai rom tabda Imphal thunglakhi ma ngasi athengbada CGM Imphal gi court puthokani hairi hainasu paus na phungdurakli atop paw madana more lambi da nauna saba loksaw bridge ngasidagi function tawba hokre National Highway 102 more dagi kilometer kunga mathoi satlaga loksaw turel gi mathakta Manipur lenga ki Public Works Department PWD gi senthang makhara nauna sakiba meter samaga marfuga mga sangba loksaw bridge hauna bi matungina ngasi ayuk pung tara taba matamda Tribal Affairs and Hills Department, Horticulture and Soil Conservation Department gi Minister Ledpau Hawkifna ribbon kaktuna sangaduna thongasi function tawba hokre sangabagi thoramasi ga mari lainana Minister Ledpau na phongdokibadi Manipur gi Chief Minister CM Biren gi paukta matungina khongjom war gi iruinana thengnakiba lana British na Burma da landaduna lokshilaba matung Manipur da amuk Landanaba sanglakpa matamda ahanba tengnopal kuki isil inaw singa British ki kangbugo lan thengnakiba mapamaduda ningsing khubam sanaba lam yengkhre mathang saida pangthokodariba khongjong war gi thoramga mari leinana punna tengnopal su thoram pangthoknaba semgalagani hainasu minister na phongdokhi ngasi loksaw bridge sangaduna function toba hawon khibegi thoramadu tengnopal district ki manungsana leiba village chief sing more da ladiba community leaders sing amadi ate organization kya gi Miyoi singsu saruk yakhi hari atopa pawa madana ngasi Miyoi mari covid positive oire ngasi Miyoi maudraga manga covid test tawbada Miyoi mari positive oiduna covid positive oibigi sang sara 4.2 oire laistar asina Miyoi amata sikidre ngasi covid test tawkhiba sing adudi Imphal East da Miyoi taraga tret test tawbada Miyoi ahum positive oikhi Imphal West Miyoi kunga humdoi test tawbada Miyoi ama positive oikhi hari atopa pawa madana aimol gi khungang mapan gi ningthau singna popi thadana bu word blokre aimol gi khungang amagi ningthau sing aimol students unions aimol nurai war amasum aimol tribe union sing pulaga aimol lam gi akoibada leidiba nan aimol khul singna popi thab thingba haina word blokre hari wareb asi mathakta pankriwa aimol furup ki tungan ba lup singa sina me kunga mangada pangthokpa mifam ama amata oina wareb laukibani kariguma popi thaba thengnaram labadi matik sana customary logi matungina kongpham thokpa sing konghangani Manipur gi Chief Minister CM Biren asabu thodang laudana war on drug ki khongjang sangsilakti ba sibo matik sana sogatpa haina so aimol tribe unions ki president S munthurengna mifamadu da phongdokhi swaidi Makasa tarakpoina to papaukrana Social Welfare Department asi minor department ni hairabasu khunai si gi aphaba thabak kya paikhatli hais dingo Manipur sakhona bo hona bada tungan department singna lawriba department adumak minor department ni hairiba Social Welfare Department asu sabsana lawri haina Social Welfare Minister haikam dingo na phongdokre wapam singa si Department of Social Welfare na sinduna kumza English ngani kunga mathoi amasung kunga ni thoigi Pradhan Mantri Rashtriya Bal Puruskar Fanglaba Benis Kaisam amasum Daulas Laimayum amadi National Girl Child Day gi 2022 gi makok mathang taraklaba angang sing taramna okpagi thoramda Minister Dingo na phungdokhibani Khomal lampakta leiba Balbawan gi hola pangthokiba thoram aduda Minister Haikam Dingo na hai Social Welfare Department asi minor department ni haizarabasu Khunai asiga mari lainaba asoba thoram kya ninghanaba leitana pangthokli mara setpa amasum tinjang kaijang daba khunai ma sengbanaba honabada khunai asigi asoba thodang lawri Minister hai miyam gi yepa thoranga mari lainaba scheme sing mamutana khanganduna section khudimaki Miyoi singda department asina kanaba kya phanganduna lakli department asina mama gi punung da lairiba angang singdagi hauraga taibang phoroklaba matung punsigi tungan batangka kaya da mapung fana senari bani lamdam asigi angang sing hiram amada natragana amada talent leiba ngaktani makoi di yauriba talent sing adu mafam matam sana makong sumbirabadi tungi asangbu yumbi haibadu oiba ngamgani masida mama mapa oibi singna su masa sing ningthina senabiba mathautai angang singbu mama mapa oibi singna masung mamana bagum loina duna makoi di yauriba talent sing adu mapung fana mayol songhanbada mateng pangbiu Manipur Style Bal Baba nasu angang sing makong sumbina bagidamak thong launa hangduna thamli hainasu Minister Dingo na makata nasu phungdokhi haidi atopa pawa madana
BJP की वर्कर ओइदे बोट पीदे हाइदुना मियोइबी की हकसिंग मत पीरे कार्ड होल्डर इम्फाल ईस्ट की कैराव केंद्र की मनुंग चनबा 6/16 उरुप मैतै की फेयर प्राइस शॉप की एजेंट BJP की वर्कर ओइदे बोट पीदे हाइदुना बुट असिगी मनुंग लैबा इमुंग यांखैगा मथोइदा नापसागी अमदी PMJAY की सेंग पीबीद्रे मसिगी मथक्ता खुल लैकागी देवकर्मा लाई हराउबा मदी अतै थौदो वाथोकसिंगदा इमुंगसिंग असिबु यौहंदबगा लोइनना इनथोकलगा थंबीरे हाइना इरम मोमोन कौबी अहलमना मणिपुर की CM Biren की पुकनिंग सिंगसिलकली उरुप मैतैगी बुट नंबर 6/16 की मनुंग लैबा हाइरिबा इमुंग यांखैगा मथुय सिगी मियोइसिंगना सरुक यादुना पांथोकिबा वकत मिफम अमदा इरोम मोमोना वाफमसिंग असि पाउमिसिंगना फोंदोखिबनी उरुप मैतैदा पांथोकिबा वकत मिफम अदुदा मोमोना मखाताना फोंदोखिबदा मलेमगी मफम अमतदा तौनदबा मवोंगदा बोट कमरी लैनना मियोइबिगी हक मतपगी थवोंगसिंग उरुप मैतै एसिदा सथरी BJP की वर्कर ओइदे लोइनना बोट पीदे हाइदुना इंडिया लेंगा की फ्लैगशिप प्रोग्राम अमा ओइरिबा नापसागी खुथांगदा अहोम ममलदा मियोय अमदा था अमगी सेंग केजी मंगा पीरिबा अदुगा COVID-19 की अवासै थेंग येंगलगा PMJAY की खुथांगदसु था अमदा लेमना सिंग मी अमममदा केजी मंगा पीबिगी थबक सथरिबनी अदुबु केंद्र असिगी हाइरिबा बुट असिदा लैरिबा मियोय यांखैगा मथोइददी चकथुंगसिंग असि हौकिबा फेब्रुवारी थादगी ngasi फावदा पीबीदना मत्तुना लाकली मसि यामना लेबक थीबा तौहैदबा थौंग अमने हाइरि मावना मखाताना हौकिबा मे मरीदा कार्ड होल्डर इमुंग यांखैगा मथोइगी मोट छिलगा मियोय तराना हिरामसिगी मतांगदा मणिपुर ह्यूमन राइट कमीशन वकत अमा थांगखरे मादुगी मतुंगिना KFNPD की CSI किरण कुमार थनाउजन लुसिंग कंबू अमा लाक्तुना कंप्लेन तौजरिबे इमुंग तरादा संगदुना वीडियो अमदी ऑडियो रिकॉर्ड तौदुना पुखि अदुबु यामना लेबक थी लैबाक मांगनबा सिलिबा मियोइसिंग अदुगा लौक्तुनबा मानबा मवोंगदा कंप्लेन तौरुरिबा मियोइसिंग अदु खक्तदा सेंग फंगदबनी हाइना सेमजिन सजिन बे चांगसिंग डिस्ट्रिक्ट सप्लाई ऑफिसर इम्फाल ईस्ट पिसिनखि थवोंग सि याबा ngamloi केस लैना फेब्रुवारी थादगी सेंग पिथोक्तना हौकिबा मे 12 की पाउक्सी अमदा मे थागी सेंग लौरनबा एडवर्टाइज कलम अमा हापतुना खंगलखिबसि यामना लेबथीबने हाइकि मांगना मखाताना हाइ खुलगी लाई हराउबन सिंगबा अतै देव कर्मगी थौदो वाथोकसिंग इमुंग यांखैगा मथोयसि यौहंद्रे मसिगी मथक्ता हाइरिबा इमुंग यांखैगा मथोयसिगी थौदो वाथोकतो यावबा यारोय यावरबदि यावरिबा इमुंग मनुंगसिंग अदुसु तोंगान इंथोकनी हाइना सेजाई साइथोकपगा लोइनना अकी अखंग पीबिगी थौंग कयासु सथरखि मरमसिना अफब चखोटपा खुनाय अमगिदमक्ता मियामगी यैफा थौरांग तौरिबा मणिपुर की CM Biren हिरमसिदा मियेंग संगबिदुना मियोइबा अमा ओइना हिंगबिगी हक अमदि लेंगांगना पीरिबा मतपीख्रबा हकसिंग अदु मतिक चाना फंगनबियु हाइनसु अपील तौखि अतोपा पाव अमना ओकेशनल कैरियर्स बेस्ड लेक्चर कम वर्कशॉप पांथोखरे वैकोम मनी गर्ल्स कॉलेज थौबाल की जियोलॉजी डिपार्टमेंट सिंदुना ngarang mahiroi नोमगियोबा ओकेशनल कैरियर्स बेस्ड लेक्चर कम वर्कशॉप अमा थौबाल ओक्रम लैबा कॉलेज असिगी सीनियर हॉल पांथोखरे थौरम अदुदा वैकोम मनी गर्ल्स कॉलेज की प्रिंसिपल्स प्रोफेसर हाइस मनोरंजन शर्मा कॉलेज असिगी जियोलॉजी डिपार्टमेंट की हेड लाइश्रम सोनिया देवी अमदी पॉलिटिकल साइंस की हेड ऑफ डिपार्टमेंट नौरिम जुतिन कुमार सिंगाना अथोइबा मिथुंग ओइना सरुक याखि हाइना सपल्ली अतोपा पाव अमदना शेख नुरुल हसन हेल्थ प्रोटेक्शन मिशन थबक हौरे मियोय अमा ऑपरेशन लोइदुना लयेंग मखा सथरी खेत्रीगांव केंद्र की MLA शेख नुरुल हसन था की लाकपा तोलोप सेजनदुना सेंखिबा शेख नुरुल हसन हेल्थ प्रोटेक्शन मिशन थबक हौखिबगा लोइनना मियोय अमा गोल ब्रेडर ऑपरेशन तौदुना मखा लयेंग सथरी पाउसना मखा ताना फोंदोकपदा लंफेल सना कैथेल लैबा केयर एंड केयर हॉस्पिटल मिशन असिगी मखादा मेमसा बेगम सैनिफुगुतर कौब नुपी अमा माय पांग ऑपरेशन पांथोखरे लोइनना शेख नुरुल हसन मसामा हॉस्पिटल असिदा सत्तुना अनाबगी फिबम हंखरे नुरुल हसन अनाबा हंखिबा अदुना फोंदोखिबदा मिशन असिगी मखादा खेत्रीगांव केंद्र की अहानबा पेशेंट अमा ओइना लंफेल सना कैथेल लैबा केयर एंड केयर हॉस्पिटल असिदा नुंगलैबिगी केसता गोल ब्रेडर सर्जरी तौदुना मिशन असिगी अहानबा खुदोंग चाबा फंगबा मिसक मेमसा बेगम नोइरे मांगना मखाताना फोंदोखिबदा सर्जरी तौदुना हौजिक फरबा मियोय असि सही तरा हेना नुंगलैबना मरम ओइरगा अनाबा खांगदुना लाक्लबा मियोयनि हौजिक हॉस्पिटल दगी डिस्चार्ज तौबा यादुना मसागी फिबम यामना फगले अमरोमदा लायरबा मियोयबना नमना लैबा केंद्र असिदा अना लेंगदा संगलिबा असोबु सेंफम असिगी अवाबा कोहनबा अमदी अवाबा
hantahhanba ngamgani haibasi mission asi chap chaba thajabani hauji matamda operation ama tawbada punna yamdrabda lupa lising humdra de sangle masigi senpam si lairaba miwe amadadi yamlaba senpam ama oiribani hadi mission asigi makhara thamliba platinum beneficiary card asigi mamal sahi gi oina lupa lising anikha thiduna kendra asigi miyamna card asi paibiu haina sumana phongdokladuna mission asigi kanaba kendra asigi miyam pumbana labiu haina sumana appeal tawkhe Makasa tharak poina kangla pawdu phongkiba topa paw khrana India gi ahanba PM oiramba Jawaharlal Nehru gi 29 suba laikhidabagi ningsing thoram pangtokre British ki loinam lengaktagi ningkha tamba phongan khraba matung India gi ahanba Prime Minister oikiba Pandit Jawaharlal Nehru gi 29 suba laikhidabagi ningsing thoram ngasi Manipur Pradesh Congress Committee na sinduna Congress bogona pangtokre thoram aduda CLP gi lusingba hanagi Chief Minister O Ibobi CWC member ke khangam MPCC ki president MLA ke Mega Sandra MLA singmadi hanagi MLA sing BCC member ke ana laikhidraba Pandit Jawaharlal Nehru ki mitamda hekaleka tamki thawramaduga mari leinana hanagi Chief Minister O Ibobin hai Pandit Jawaharlal Nehru British ki loiram lengaktagi ningkha tamnana bu honabda asabu thawdang lokhiba freedom fighter ni Congress ki platform makhada British pu India dagi tanthona ba honabada Jawaharlal Nehru na lauram kiba thawdang amasum magna India gi PM oiramlaba matung pangthoklamba thabak thoram singna ngasi gi anobu India si sagatpa ngamlakibani magna India gi damak mangjarama manglan amasum pangthoke khalamba thabak thoram sing Congress ki worker khudimangna thabak to onthokpa haibase akhoi gi pandamni so haiki atopa pawmana mak hawkip kumba amuhana tholaktana ba section minasi PMRM Furup kyana puno khundamina riba Manipur gumba yamna ethnic crisis laiba yaba state amada mirabdagi lona lansilaktuna laisilakhiba Myanmar masa mak thamam hauki kumbasingda section na lainaba People's Movements for Resurgence Manipur gi Publicity Secretary Yohen Mamangana thadoklakpa sirol da hairi sirol asina makha taraduna lamdam asida saili sangsina nungsi sanana laiminariba mitai naga koki gi marakta singsep thaduna Manipur gi puare madi khunaida singnarakpa miyoi kudingmak laingakna matam sana warakpa ngamhaudrabadi tungi mirol amatana nungaina leiba ngamloi kang khata lin changbagum punsi supa nungai pham khangloi punna yelhomi oine hingminaragliba furup masiel gi marakta singsep thaduna khatnanaba siliba amanamabu namthanabu khonariba amade lenga ki sakho thorang kayada aranma propaganda kaya sandoktuna miyambu lana lamjingba Myanmar masa mak hawkif amadi maki khongbu Manipur da lehenba yaroi lenga na hauju lokhalangliba khongthang asum asumani miyamna mapung phana lokhatpam thoi haina PMRM na haijabaga loinana iramdam gi amadi tungi mirol gi yaifanabagi tamaksu angama mateng panglab sem sadun lairi Lengana tungi mirol kananabagi damak mayai kaba chinjak thingnaba pandamna satharakliba war on drug mari leinana popi pambi yan thanaba honaba madi maru koklaba kaubru mari thangjing singda u sara thaba sangbada lengana lam loksinana ba sathare haina India gi Prime Minister amadi atai lusingba singda lana tamsinba ngamba mak hawkip ki mathakta matik sawa sarak pibina ba haijari haina sphungdoki manabara phongba sifongda to papa okhrana zuf ki kemda NSA IM kangbuna landakre ngasi ayu angan bayuk pung ahunga mini kunga tererom tabada none police station gi manung sana leiba kai fundai gi mafum amada leiba zuf ki kemta NSA IM kangbuna landakre hari thawdok thokam dagi phangba pawm da nomai kapna bagi thawdo sinakal animak dagi sorakna minute kullom kapna ki hari adubu nakal animaki maikeida ka hina asuk apana madi misimina gi pawdi leite hari thawdok thokpa madura makhatana Pamdava thawdok thoktanaba state force amadi paramilitary kangbu sangsinduna ngak seli hairi hainasu pawsina sumakhatana phongdorakli tentangna se phong sida sumna phongli Jawaharlal Nehru laikhidabagi 29 suba mapok kumon thoram Congress bawonna phangthokre so hairi India lenga ki lusing purel oirambata natana India gi ahanba Prime Minister oiramba laikhidraba Pandit Jawaharlal Nehru gi 29 suba mapok kumon thoram India pumbagi oina pangthoknabagu Manipur su Manipur Pradesh Committee MPCC na sinduna Imphal gi Congress bawanda lusing bakaya yauna karmi kayan haikaleka tamduna ikai khumnabu utuna pangthoki laikhidraba Pandit Jawaharlal Nehru laikhidabagi kumon thoramadura Congress Party gi lusing bahana gi Minister Okram Ibobina phongdokhibada Congress Party di asumbata bu pamjaba matam punamakta miyam gi damak lepsaba yamna liraba party amani
ꯂꯩꯈꯤꯗ꯭ꯔꯕ ꯖꯋꯥꯍꯔꯂꯥꯜ ꯅꯦꯍꯔꯨ ꯑꯁꯤ ꯕ꯭ꯔꯤꯇꯤꯁꯅ ꯏꯟꯗꯤꯌꯥꯕꯨ ꯂꯣꯏ ꯆꯟꯕ ꯃꯇꯝꯗ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯈꯨꯠꯇꯒꯤ ꯅꯤꯡꯇꯝꯕ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕ ꯑꯗꯨꯒꯨꯝꯕ ꯂꯝꯌꯥꯟꯕ ꯐ꯭रीडꯝ ꯐꯥꯏꯇꯔ ꯑꯃꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯑꯗꯨ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯄꯥꯊꯣꯛꯆꯈꯤꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯑꯃꯁꯨꯡ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡꯁꯨ ꯃꯌꯥꯝꯗ ꯂꯦꯞꯄ ꯂꯩꯇꯅ ꯑꯞꯗꯦꯠ ꯄꯤꯖꯒꯦ and thank you